Afghanistan Update hojik laibak asida chathariba phibamda mityeng khara Panchsir da lairaga Taliban ga yamna kanna muknaramba Afghan Resistance Force ki luchingba Ahmad Masud Taliban buki duna Panchsir dagi Turkey natraga Kazakhstan natraga atopa mafamda chenkre haiduna yamna kanna charcha taunarure masigi reality kariro tasengna chenkraba haibasida thijinba kanglupna thijinbadagi khangba ngamle hairi Ahmad Masud Afghanistan thadoktuna chenkidri mahak Panchsir dagidi thokre dubu safety da lairi amarom da Taliban na Panchsir da laiba lambi singi 70% makoi control da thamkre hairi Taliban ki spokesperson na entire Panchsir makoi na lausin kre haiba wafam se completely chumdri mafam khara lairi hairi makoi na madu capture tawgadaba watli mafam sing aduda Ahmad Masud ki mi sing na ngakli kayani ngakpung ngamgani masidi time na purakani khangani Ahmad Masud kaloina na Panchsir ki hero iramba Amrullah Salehni Amrullah asisu lotkrabani mahak na lotkrabat tungda magi manaunupa Ruhullah Salebu Taliban singna arrest tawkre duga matam khara lauduna hangthiba chatharabagi tungda mahakpu hatkre hairi Pawasita the international media the yamna kana discussion taunaki Panchsir da Amrullah Saleh ki yamna chawb library ama lairami madusu Taliban singna lausilaga property aduda kari collection lairami haibuto yamna kupna thijin ki masiga loirana Ahmad Masud amdi Amrullah ki family Taliban sing ki makutta chaikre awab takre report amadadi asumna sohai Panchsir da Panchsiri singna sijin nakiba makoi ki khuchu khulai thamba mafam su Taliban ki khutta lakre amasung makoi ki lalhoba sing chenakre amrom the United Nation na haiki hojiki matamda Afghanistan ki mi sing loina below poverty line de chatkre Afghanistan ki mi ama pawba inak khuli haiba yadre laibak asigi phibam lui hairi laibak kaya gi mateng tawba mathau tagani hojik Dubai na makoi ki cargo plane thanna chana thangna puraktuna Afghanistan ki mi singi mateng tawri mi singda yelli pijari loina na Pakistan su acha athak angam bay holakli Taliban na Afghanistan rule tawrabaki tungda awonba kharadi purakre hairi awonba kharadi malem gi mityeng da pamda bayawi khudamoina nupi singbu music dance tamba amadi taba pen tawsilli masidi Islam da thingba potni aduga Islam na thingba ase makoina thingbani Radio TV da anchor oiba thingkre Taliban na di haiki nupi sing minister phawba oiba yagani Islamic dress tawraga adubu makoi gi government da hojik su nupi yawba ki report laite Amarom da Afghanistan ki parliament amadi atei maruibu office adalat ki mangda makoi ki phiral yungkat kre Kabul airport ki ming hana Hamid Karzai International Airport ming tholambado onthok tuna Kabul International Airport khakta thon kre nahan Taliban singna makoina anoba government sembagi haraubu phongdok poina celebration amatauki hairiba program aduda laibak taruk invite tauki hairi Turkey Iran Pakistan amati Russia suyawi adubu Russia na open haidoki madudi program aduda makoi participate tawbangamloi amasug makoi program adu lakhidi international media da tattana Pakistan da maral siri Panchsir thugai ki base makoi gi mateng dagini haibase masigi reply da Pakistan na clarification pi duna lakli makoi na natte makoi gi khut sukya yaude adubu masidi ising aseng bogum senglabani Pakistan na Taliban bu yokhat pani haibase makoi na support tawsinduna Panchsir pusu thugai ki bani masigi praman di Pakistan ki foreign minister yamna toina laibak atei da visit tawi aduga Taliban government bu saugat na ba recognition pina ba mateng pangna ba haijari amarom da Pakistan ki ISI leaders su Afghanistan da yamna toina salaga discussion tawi amarom da Singapore ki minister amana yamna kanbawa ma haikre madudi Afghanistan da Taliban lakhiba haibasina South East Asia da terrorist ki thabak thoram khara hengalak payana lei masigi reply da Taliban na kari hairakani yeng batai maramdi Taliban singna lauri kharani dagi madudi aikoi hanagum oiroi yamna fajaba lengak lon ama adopt tawgani mayam ga punna satkani Chairak sida China ki maikai digi yamna chawba help ama Afghanistan da tawrakre China na Afghanistan da mateng lakhanba interest pokhanba marup ohenba masida Pakistan ki yamna chawba khut yauri China na Afghanistan da 31 million US dollar ki mateng ama panglakani haikrabani na pirakpadi soiraroi masigi wafamase America ki oinadi
ꯇꯦꯟꯁꯟ ꯑꯣꯏꯅꯤꯡꯉꯥꯏꯅꯤ ꯃꯔꯝꯗꯤ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯄꯩꯁꯥ ꯀꯌꯥ ꯑꯃꯦꯔꯤꯀꯥꯅ ꯕ꯭ꯂꯣꯛ ꯇꯧꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯕꯅꯤ ꯃꯁꯤꯒꯤ ꯐꯤꯕꯝꯗ ꯆꯥꯏꯅꯥꯅ ꯍꯦꯜꯞ ꯇꯧꯁꯤꯜꯂꯛꯂꯤꯅꯤ ꯆꯥꯏꯅꯥ ꯄꯥꯀꯤꯁꯇꯥꯟ ꯄꯨꯜꯂꯒ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯂꯩꯕꯥꯛ ꯌꯨꯁ ꯇꯧꯔꯒ ꯃꯁꯤꯗꯒꯤ ꯀꯥꯟꯅꯕ ꯀꯌꯥ ꯂꯧꯈꯠꯄꯗꯤ ꯁꯣꯏꯗ꯭ꯔꯦ ꯑꯃꯔꯣꯝꯗ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯃꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡ ꯄ꯭ꯔꯣꯇꯦꯁ ꯂꯦꯞꯇꯅ ꯑꯁꯨꯝ ꯆꯠꯊꯔꯤ ꯃꯈꯣꯏꯒꯤ ꯗꯤꯃꯥꯟ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯐ꯭रीꯗꯝ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯇꯥꯂꯤꯕꯥꯟꯅ ꯗꯤꯃꯥꯟꯁꯤꯡ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤ ꯍꯧꯖꯤꯛꯃꯛ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯁ꯭ꯀꯨꯜ ꯀꯂꯦꯖꯁꯤꯡꯗ ꯅꯨꯄꯥ ꯅꯨꯄꯤ ꯀ꯭ꯂꯥꯁ ꯇꯧꯕ ꯇꯥꯔꯒꯗꯤ ꯅꯨꯄꯥ ꯅꯨꯄꯤꯒꯤ ꯃꯔꯛꯇ ꯄꯔꯗꯥ ꯑꯃ ꯈꯜꯂꯤ ꯆꯩꯔꯛꯁꯤꯗ ꯔꯤꯄꯣꯔꯠ ꯑꯃꯒ ꯂꯥꯛꯂꯤ ꯃꯗꯨꯗꯤ ꯄꯥꯟꯆꯁꯤꯔꯗ ꯑꯃꯔꯨꯜꯂꯥ ꯁꯥꯂꯦꯍꯅ ꯂꯩꯔꯝꯐꯝꯗꯒꯤ $1 lakh ꯐꯪꯈ꯭ꯔे ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯄꯥꯟꯆꯁꯤꯔ ꯑꯁꯦ ꯇꯥꯂꯤꯕꯥꯟꯒꯤ ꯈꯨꯠꯇ ꯀꯝꯄ꯭ꯂꯤꯠꯂꯤ ꯆꯠꯈ꯭ꯔꯕ꯭ꯔꯥ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯑꯅꯧꯕ ꯑꯣꯏꯔꯕꯗꯤ ꯄ꯭ꯂꯤꯖ ꯁꯕꯁꯀ꯭ꯔꯥꯏꯕ